अहानबदा मरुब पाउ पिजरे सेंटर जस्टिस नोमैकापम कोटेश्वर अमसुंग आर महादेवन सुप्रीम कोर्ट की जज ओइना अपॉइंट तौखरे महाइरोई सिंगना मियोइबा खुदिंगमक नुंसिबा ngamlabadi मरैबाग नुंसिबा ngamlakani हाइना लोकसभा की मेंबर अल्फ्रेड कांगम एस अर्थना फोंदोखरे Lengang na paikalak liba tabak tawram sing thagali adubu mahiroi singna taliba diman pangjiba faubadi khongjang handokpagi wafam leiti haina DM University Students Union ki President Irom Dimo chana phongdorakle India ase chinjak tamipal tang dabalibak ama ohenaba konabada ICAR na choba thodang loduna lagli haina Department of Agriculture की कमिश्नर RK दिनेश ना फोंदोरकले Combined Security Force के पर्सनल सिंगना मोल्टिंग जम्बिलेस अमदे हाउटा गेलबुंगिया कोइबदा चथकिबा तोंगान बा सर्च ऑपरेशन दा यामलबा खुचुगुलाई कैमरोम फगत पंगमख्रे अमदी गौर संप्रदाय की अचौब थौरम अमा ओइना हौकिबा इंगेन गी निनी पानबा निमित्तगी चथरकिबा कांगचिंगबगी थौरम गसी लाइनिंग लाइसोनगी थौरम कयागा लोइनना लोइसिनख्रे खुरमचरी टाइम्स ऑफ मणिपुर की मणिपुरी पाउ मीडियम ताबिरिबा पुमनमकु लक्ष्मी कोंगखामना तराम नोकचरी हौजी पाउ संदोंना पिजरे सेंटर ने जस्टिस नोमैकापम कोटेश्वर अमसुंग आर महादेवन ngasi सुप्रीम कोर्ट की जज ओइना अपॉइंट तौखरे जज अनि असि अपॉइंट तौखिबगा लोइनना चीफ जस्टिस ऑफ इंडिया DY चंद्रचूड़ यावना सुप्रीम कोर्ट की लेफम थोकपा जज 53 अदो मपुंग फाना लेरगनी हाइरि निंगसिंगबा याबदी था असिगी तरामातोइदा जस्टिस नोमैकापम कोटेश्वर अमसुंग जस्टिस महादेवन सुप्रीम कोर्ट की जज ओइना अपॉइंट तौनबा सुप्रीम कोर्ट कॉलेजियमना रिकमेंड तौखिबने जस्टिस नोमैकापम कोटेश्वर हौजे हाई कोर्ट ऑफ जम्मू एंड काश्मीर अमसुंग लद्दाख की चीफ जस्टिस ओइरिबने मणिपुर की सुप्रीम कोर्ट की जज ओइना अपॉइंट तौरपा असि महागना इहान हानबने जस्टिस नोमैकापम कोटेश्वर अमसुंग आर महादेवन सुप्रीम कोर्ट की जज ओइना अपॉइंट तौबा सिगा मरी लेनना यूनियन मिनिस्टर ऑफ स्टेट इन चार्ज लॉ एंड जस्टिस अर्जुन राम मेघवालना माइक्रोब्लॉगिंग साइट एक्स थागलकपा पोस्ट अमना हाई इंडिया की कॉन्स्टिट्यूशन न पीबा पावर अदुगी मखादा लेबाक असिगी प्रेसिडेंट ना चीफ जस्टिस ऑफ इंडिया DY चंद्रचूड़गा तानरब मतों जस्टिस नोमैकापम कोटेश्वर अमसुंग आर महादेवन बो सुप्रीम कोर्ट की जज ओइना अपॉइंट तौबनी हाइरे जस्टिस नोमैकापम कोटेश्वर कुमजा 1950 हुम्फुगी मार्च अमदा उरिपोक तौरांगबम लेकाइदा पोकी महाकुमजा 1950 मरीफुतरुक्ता बार काउंसिल ऑफ दिल्ली दा एडवोकेट ओइना एनरोल तौकी तुंगदा बार काउंसिल ऑफ असम नागालैंड मेघालय मणिपुर त्रिपुरा मिजोरम अरुणाचल प्रदेश अमदी सिक्किम दा ट्रांसफर तौरखी जस्टिस नोमैकापम कोटेश्वर कुमजा 2009 की मार्च 19 गुवाहाटी हाई कोर्ट सीनियर एडवोकेट होइना डेजिग्नेट तौकी महाकुमजा 2013 की अक्टोबर 13 गुवाहाटी हाई कोर्ट के एडिशनल जज होइना वासक लौकी अमदे कुमजा 2012 की नवंबर 3 गुवाहाटी हाई कोर्ट की जज होइखी तुंगदा कुमजा 2019 की मार्च 19 हाई कोर्ट ऑफ मणिपुर की जज होइना अपॉइंट तौरखी हाई कोर्ट ऑफ मणिपुर की जज की थौ पुरमलब मतुंग कुमजा 2019 की अक्टोबर 13 गुवाहाटी हाई कोर्ट ट्रांसफर तौरखी महाइरोई सिंगना मियोइबा खुदिंगमक नुंसिबा ngamlabadi मरैबाग नुंसिबा ngamlakani हाइना लोकसभा की मेंबर अल्फ्रेड कांगम एस अर्थना फोंदुरकले वाफम असी JSC की क्लास 10 अमसुंग 12 एग्जामिनेशन दा सिंथानिंगाई ओइबा मोंगदा पास तौरखरबा महाइरोई सिंग ओकपा अमसुंग पुंगनिंग थौगटपगी थौरमदा मागना फोंदोखिबने मुस्लिम स्टूडेंट्स डेवलपमेंट ऑर्गेनाइजेशन MSD ओना सिंदुना संगा युमफम कम्युनिटी हॉल दा पांगथोखिबा थौरमदुदा मागना हाई
Ngasigi mahairoi singasina laibak asigi tunggi laibak lepkadoribani mahairoi khudingmak khangba kanba amadi miyoiba khudingmak nungsiba ngamlaba matamda maraibak nungsiba ngamlakani maram aduna tangdu leitaba chaukhatpa manipur ama oinabagi damak mahairoi singasi chahi nauringaidagi khangba kanba amadi minungsi tambibagi tangai fadaba lei haina mahakna phongdokhi icha singa fajana haini ahalamandasu fajana haini se sangai phamna nungsi chana fajana khangda mi ukhruldagi lakpa thainagi matamda haumacha haibadu ukhruldagi lakpa tangkhul macha ama haumacha ama go thana da vote piba hebse egi thamai gi message giving bese aphama sangai ko moisino in 15 years sehitara manada 15 years delakre matamda ko ina Surya Kumar su ei su ahan oirakpa matamda ahan changre ko matamda sangai phamse nungdang pung baro do pung ani do pung ma do police darkar to de kari shu darkar to de nupi ero nupa ero anybody is free to go in and out or up and down mashana chachaba matam da kari ki no hairaga samaj tu na society tu na ishana shem do raga aphaba matham ongre habise adu success haibda isha gi damakta inaus hojari bani gi damakta de adu no hoigini ngasi pangthokiba thoromaduda outer Manipur parliamentary constituency gi MP Alfred Kangam S Athar Khangabok AC gi MLA Surya Kumar Okram Sangha Yumpham Jila Parishad ki member MT Samsur Khan Thoba Jila Parishad ki hanagi Daksya MB Ataur Rahman Sangha Yumpham Jila Parishad ki hanagi member MD Hibjur Rahman All Manipur Muslim Students Organization AMSO gi president MD Imtiaz Khan MSDO ki president MD Wahid Khan MSDO Central Committee के Chairman MD Jamir Khan Social Welfare Association SWA Sangha Yumpham की President MD Nazuruddin Ahmade Social Worker MD Zanab Khan Maruiba Mitunglen Singwaina Saruyaki Tharamadugi Sarugama Oina Local Academician Dr. Rahezuddin Sek Manipur Lengaki Department of Minority Affairs की Deputy Director MD Salahuddin Khan Kha Manipur College Culture के Associate Professor MD Nizamuddin Ahmade Petrigu College Ukrul ke Associate Professor Dr. MD Indar Rahman na resource person singoina wangang ki thoramadu da bosem kosem amadi CBS ina loba class 10 amadi 12 ke exam da position lower kraba amadi mark wangna phangduna pass tawra kraba amadi MCI pass tawra kraba mahairoi singda manapi duna puning thogat ki Dhanamanduri University ki regular Vice Chancellor amasung Registrar hamnaba lengang na honaragliba sidi thagatli adubu mahairoi singna taliba dimana se phangdriba fawba kongjang handokpagi wafam leite haina DM University Students Union ki President Irom Dimo sana phongdorakle paumi singha unaba amada wafam ase phongdokladuna mahakna hai mahairoi singgi tungi damak khalaga changsilakpa kongjang ase lengang na tabiduna tha sigi taranipanda syndicate ki mifam pangthoklaga demand sing thabak to onthokna ba khonage haibagi thajaba pirakpa ase nungaiba fawi matungda su awara pa lakpada mahairoi singna kongjang changsinba ngaidana thabak paikat haningi hiramasigi matangda mari leinaba singna kayarak hanna thajaba pirakrabani aduna handakti demand sing asigi order fangjiba fawba kongjang handokloi haina mahna makha taki panbi yabadi tha asigi mapandagi university asigi mahairoi singna chatharakpa kuthang chara henbagi kongjang adu university asigi campus manungda chatharambane adubu kongjang adu ngasidagi thangmai ban lila sing kongnang kongda leiba ima panthoibi community hall da makha chathanaba khonarapada Manipur police ki maike dagi athingba pirakhe maike ani gi marakta ngai hak mugnaraba matung community hall asimaktada kuthang chara henbagi kongjang ase makha chathari haina mahna makha tarakhe होइना हौखिबा जुलाई की तारीख 5 दगी हौदुना धनमंजुरी यूनिवर्सिटी की ओइबा फुल टाइम रेगुलर बीसी रजिस्टर कंट्रोलर अमदी एफओ न सिंगमा मागी लेबम थोकपा लेलु हाइदना चथरक लिबा हंगर स्ट्राइक एसी यूनिवर्सिटी मनुंग याम पीसफुल ओइना तौजरमने अदुबो रेस्पॉन्स लाक्तबदगी अखोइ ngasi lambi sorok to thokjaraga tawjarakpani ada lambi sorok to tholaga tawri karigi tam tawri ibno haibsi mai lenaba department sing so ongtang khanbi akhoi su satrani like tamduna lainingi ado sumaina lambi sorok to tawse akhoi su nungaiba nachade ado karigi damakta satra jingi thamoida kari phawbugi damakta tawri no haibatu sumunna khanbiu hoina sida thola matungda sarkar gi step khari uwa phagjai adi syndicate approval higher education dagi DPN approval PBC thokpa adagi syndicate pham khotpagi date 18 dagi pung 13 am da syndicate pham khotpagi notice khar hoi thengna jare
अद अखोइना हाइजनिंगिदि अदु लखलिबा स्टेप सिंग दो खोगी साइड तगिदि दम हाइदि थागत नुंगाइबसु फाउजै हाइतारे अदु तगदबु छात्रना इरांग तौद्रिङैदा तौबिरम तारगदि अमुहेना अखोइ नुंगाइजगदबने अदुबु अखोइगी संसेलिबा स्ट्राइक चिदि सिंडिकेट फम्बदो ना मरुनी तगदबु फम्म मतुंगदा मागी हाइदोकफम थोकपा रेस्टार बीसी रेस्टार कंट्रोलर सिंगबदो हाइदो अपॉइंटमेंट फंगा मतुंगदा अदुगी मतुंगदा अखोइगी स्ट्राइक विड्रॉ तौजगनी अदुगी नोटिस तो ओइना सी ओइना खुत्ते यौद्रिबाउदि अखोइगी स्ट्राइक विड्रॉ तौबा लेजगिरोय हाबसे थमजगे इंडिया से चिंजाक तमिपाल थांगदबा लेबाक अमा ओहेनबा होनबदा ICAR na achoba thodang loduna lakli haina Department of Agriculture gi Commissioner RK Dinesh na phongdurakli lambel pata leiba ICAR RCNES Region Manipur Center gi conference ho da pangthokpa ICAR gi Manipur tara taruk suba Foundation and Technology gi thoramda wafam ase phongdokladuna mahangna hai kumja listing amaga chamapan kunmapan ge July tara tarukta India da ICAR linkhat ke leibak asida leiriba miyamna mathau taba chinjak sing marakai na phanghanna ba honabada ICAR na chobo thodang loduna lakli ngasidi India na puthokpa chinja ki pothok kaya topa leibak singda thadokpa ngamlakle amadi miyamna su pamnabagi chang hengatnaragli ICAR gi scientist kaya na anoba technology kaya sizinaduna anoba makhal gi chinja kaya chathok hena puthokpa ngamle ICAR na chahi marifutara taruk surakpaga loinana makhata na anoba chathok leiba chinjak makhal kaya su puthokpa ngambo oirasanu haina su mangna makhata ki The value of peace or development or ICAR can only be realized only when these things are absent. ICAR से क्या हम कहना के अगर से ICAR की प्रकार खंगनी शांति से क्या हम कहना के development से क्या हम कहना के है से अकोई public तो क्या हम आगे अगर से प्रकार दा development से लेकर प्रकार दा तो पाव करने सब माने ICAR से कारण तो काम मायने हो भी बनो है जैसे मैं हम सुन है भी अदुको कितना ना मतलब elaborate हो सके 1916 ngasi gi numit da on 16 July 1929 da ICAR se ahan koina lakhi bagi my background se sini India se 19th century da famine se yang toina kawe every 12 year there was a famine famine se da kai do ke da mi se hata millions and millions of people die sa na ro phang da bagi ada famine sing akana tarane every 3 good season ni matunga hatta ba season ma ha bali crop se फेरो यानी है कि हसन अब हम सुले रहा है इंडिया से ऑटोमेटिक फूड सिक्योरिटी से लगता है मतलब है तो सागी प्री मसाई कोई इंडिपेंडेंस की राशि Thauramadu the Department of Horticulture and Soil Conservation ki Director K. Devadatta Sharma, Department of Agriculture ki Deputy Director A. K. Chitaranjan, ICAR RCNES Region ki Retired Principal Scientist Dr. I. Megasandra Madi, ICAR Research Center for NES Region ki Head Dr. Ram Gopal Lahasu Saryake. Thauramadu mari lainana exhibition cum technology showcase amaso hangdokhibaga loinana lawmi singda tongan ba maru marang kya su yanthoke. Combined Security Force ki personnel singna moting jambiles amati hauta gelbungia koibada chatha ki ba tungan ba search operation sigda yamlaba khusukulai kyamrum phagat pangamkhrai search operation sing asigi matangda police tagi fangba pawmana hai ngasi ayu pung taraga minute nifu mangarum taba duai dagi sugnu police Kakchin Commando Unit amade kuntra taret suba Sam Rifles ki apunba team amana sugnu police station ki manung tana leiba moting jambiles ta search operation chatha ki maduda local met rifle ama lethot cell ama Chinese hand grenade ama grenade ki ama number 2 mortar cell wing ama 9mm ki ahangba case tara mari insas rifle ki ahangba case taret AK rifle ki ahangba case mari 7.62 mm SLR rifle ki ahangba case taret amadi .303 rifle ki ahangba case mangana chingba polam kaya pagat pangamki pagalaba polam singado makata ba investigation ki damak sugnu police station da sinakre hairi nakalamarom da hauta gelbung amasung salan konjil gi area da kulai paiba mui sing amadi Kusukulai Cameroon lay haibagi akang naba pawma fangki pawtu heg phangbaga ngasi ayopong nipan ka minute tara mangarom tabaduwaida ani suba Maharegiment ki kalam 1 Kumbi Police Station Bisnupur Commando Unit amade BSF E184 gi platoon amana hairiba mafam singasi koisilaga thamlaba matung search operation chathake maduda hauta gelbungi area dagi lathot ganama magazine amaga konaba carbine nama 9mm gi live round manga 36 hand grenade ani pompi gun ani 7.62 mm gi live round tara combat dress ki furit ani amadi bullet proof ki blade ani fagat pangam ki haina pawsen makatari
Gaura Sampradaya Choba Thoram Ama Oina, Haukiba Ingen Ginini Panban Numitagi Pangtok Tuna Lakiba, Kangting Bagi Thoram, Kasi Lining Lashon Githoram Kayagaloina and Lotion Cray, Sri Sri Govindaji Temple Born and Sinduna Bangto Kiba, Kanglen Githoram Madugidama, Sri Sri Jagannath, Subhadra Amasung Balabadra, Mandir Manung Dagi, Parangkonta Leng Torake, Parangkonta Leng Torak Laba Matung, Masamanay Webasingna, Artikat Ki, Maduga Iroinana, Numidyug Mamatong Pung Amaga Minute Contrarom Tarakpaduaida, Ben Party Amasung Sankirtan Galoinana, Maharaj Buddhasandra College Ki Get Mamang de Leba, Konungkangda, Sri Sri Jagannath Subhadra Madi Balabadra Lenkat Ki, Mafamaduda, Laison Tinsuan Yoiba Tauram Pareng Sing Pangtok Laba Matung, Machamanay Webasingna, Konung Lambigi Awang Pangna, Kangchingba Hauki, Lambi Paring Aduda, Miam Nangam Jabahai Lane Chingba Katuna, Sri Sri Jagannath, Subhadra Amade Balabadragi Mafam da Tauniki, Konung Lambigi Sanatong Yoram Daida, Kang Adumamai Leiraga, Halak Laba Matong, Sri Sri Jagannath, Subhadra Amade Balabadra, Mandirda Amugleng Sinki, Tauram Singasi Pangtok Laba Matong, Haukiba, Ingen Ginini Panba Numitagi Pangturakiba, Sri Sri Jagannath, Subhadra Amasung Balabadragi, Maha Utsap, Lining Laishongi, Tauram Galoina Naluishinki. Thoramaduda Pamdaba Todok Sing Toktanaba, Central Amasung Stat Force ki Personal Singna, Akanba Section Taurang Sing Lokatki, Lamdamasida Hausi Oiriba Tangdulaita the Bagi Pipa Masina Maram Oidaga, Miab Saruk Yaba, Lakbagi Chang Nemki, Thoramaduga Mari Lainana Sri Sri Govindaji Temple Board ki Brahma Sabagi Publicity Secretary, Kaksin Tabam Bogindrona, Paumi Singh the High, Kangsing Bagi Tauramasi Kumjali Singamaga Chani Pan Kuntrani Toida, Maharaj Gambir Singhi Matamdagi Hauduna, Ingen Ginini Panba Numitagi Tarani Panba Fauba Numit Mapani Chumna Pangtulaga Laki. Maharaj Kulachandragi Sana Hagtang Matamda, Langi Chaiting Amamayunaki, Matamaduda, British na Lagi Oiba Tauramdi, Kaifa de Haiduna, Atangba Sel na Chingba Pumnamak, British Sing na Putoklaga, Kangchingki Haibagi Wari Lay, Lamdamasida Oikiba, Pibam Namaram Weraga, Kangchingbagi Tauramasi, Chahi Ahum Lepa Yaukre, Hariba Chahi Ahumasida, Lining Laishongi Oina, Tofam Topa Iratongi Tauram Sing, Pangtoki the Bamaramna, Lamdamasi Awachai Teng Nang Labra Haiduna Nungaitaba Fawi, Pibamasi Laibana, Sri Sri Govindaji Temple Board ki Chairman su oiriba Chief Minister na Mayaitangbal Lauraga mifam ama pangthoki mifam aduda Kangchingbagi Thauramasi pangthokpa haina warep lauki Kangi Thauramasi harau kumai ama nate masidi laigi oiba tawfadraba thauram amani haina su Bogindrona makatana phongdoki Gaura Sampradaya oiriba Hindu chachaba kangbu singi oinadi Maha Usapni Laibaki Shanti Gidamakta Tawjabani Masi Festival Amo Oina Ubayade Ram Maru Oiba Ritual Oiba Tauramni Chahi Ahum Kang Singhide Singdabasi Prangalda Ibungo Hum Jin Lengtoka Ibungo Yema Lengtok Piraga Magi Tawam Tokpa Dharmagi Oiba Ritual Oiba Tauraga Rot Tonghide Madumagna Laibaki Awaba Tasalak Labra Haibaje Akoi da Wakalda Nuaitaba Ama Powdana Handaki Akoi Temple Board ki Chairman Honorable Chief Minister Gida Masamak Yawa meeting da Handaki Kang Asiki Kaidana Pangtok na si Haidana Numida de Loki Warip Aduna Nasi Akoino Ubiriba Nini Pan Badaki Satajariba Nasi Astami Nipani Pan Badata Uriba Kang Asina Nasi Sina Arobanumi Ojatoribani Shanatan Lining Chatpa Singi Kwaidagi Maruiba Tauram Ama Oiriba Ratha Yatraga Aroiba Numet Purna Yatraga Mari Lainana Kangjingbagi Tauram Sangai Pro de Leiba Iskon Mandi Mani Mantio de Pangtokre Iskon Temple Gi Complex the Pangtokiba Tauram Maduda Bhakta Kayana Laikurumba Langna Ki Hausi Oiriba Manipurgi Pipa Masigi Yanglaga Tauramasi Laison Tinsuan Yoiba Taudaba Yadaba Tauram Kaktamak Pangtoki Iskon Gi Mani Mandir Dagi Bhakti Vedanta Swami Prabhupada ke mitam leng thurak laba matung Jagannath Subhadra amade Balabhadra leng thurak tuna Rathada lengshin ki tongan bamafam dagi lakba bhakta kayana hailai katuna thauni raba matung Iskon Temple Complex manungda puna yatraga mari lainana kangching ki kangching bagi tawramadu da pamdaba tawdok sing thoktana ba Manipur Police amasung CRPF ki nupi personal singna mikum nawum singna ngak sen bagi thabak chataki tawramaduga mari lainana Iskon Imphal gi Secretary Bonomali Das na hai Ratha Yatra Gi Thoramasi Iskon Imphal na Sinduna Kumjali Singani Amadagi Haurakibane. Lamdamasida Tengnariba Irangasina Maram Oiraga Mamangi Chahida Kangchingbagi Thoram Pangtokide Adumoinamag Chahi Asigi Oinadi Lagi Tangai Fadaba Thoram Sing Adukatamak Pangtokane. Lining Laishwalga Mari Lainaba Thoram Singa Se Karigumba Matamda Irang Oina Uba Yaurakpa Si Laibak Tibane.
Ratha Yatra haibasidi Isorgi mafamda angamba khara katuna nizabani haina sumahana makha taki. Kangse 2001 de horok panewa Skon Manipur ki Kangse adum chatharak panedo hakum chu 2023 chu labaki rang leiba maroi na me gi tang hum de hogi ko ade na dum adasu lai da bang tawre adu handaki shu dum mayang gi rang sina dum akona lai da bang tawro si kai gi no bo da Manipur sa jig yam irang gi kan taw busina kai akoi di sana hai ga school gi akoi lai university yam samna lai jaban hai ko security ga du gi kan so dai banate na mayam gi safety gi dam da yeng hai ga akoi compound man sa taw ro si ha na koi na ham gi aham ba gi kang ho bai do su swan sum taw ja re adu bo taseng ba di kang ching ba gom ba sum ba dharma gi thabak si mayam na di irang wa u yam ba na taseng ba di ma se lai gi thorom ni taseng akoi na thena ja ba da Bagabangi pena ba tau ba hai ba si pare na thoi ba ne mana pela kanda don pendo ni hai mana hai yasmin to stay jagat to stam mana pembira ga di jagat on pendo ni ne ade dana bagabana pembina ba tau ba gi saruk ta khoi na magi nam son ba angam bahira khar kasadana adagi Saya bagi tahu, bagi semua tahu betul tahu juga ni. Asak naik berbakta mana Tom TV dah fondorok bagi matung ini di hari riba, aku lagi kang sing bagi thoram masih, aku kumai mana tiap masih isorgi, aku lagi thoram mana hari riba mioi bagi marakta hena nungsina ba amtuga mioi bagi marakta hena yengtina ba pora iba mayam sing ase isorgi mafam da, aku na thoni jaba, isor bu kurum jaba. Matam dada amat toy bagi la koi nungsina ba amat toy bagi punsin belakani maramatuna ngasigi laigi oiba adung laba kangsing bi thormasi lebaki oiba film masina maram hoikanda koina main rota adung laba thokragasu haiba iskon gi mandiras gi manung da laigi thormasi pangtokpani laigi thormasi koina kumai oina ubiganu haiba si tangai fadana isor gi thoromni isor ning bai basina mioi kunai gi marakta hena nungsina ba ama purei haibi wafam sing Hongdok pagaloina ngasi iskon gi mandir manungda kanglen gi kangsing bi thoromase mai pangna pangthoke hiram asingi matang da pawdam jariba cameraman Naresh kaloina Nabukuma khawpam Times of Manipur iskon mande Paugi marak thana atian break ama lauzari Times of Manipur Tom TV ge news anchor khara lauzagani thawai yawba singna thasigi kunfawbugi manungda isa gi resume Tom TV ge office ta thajin birau experience lairaba anchor singdana henna kudong jaba pizagani akupa marol kawasam laikai da laiba Tom TV ge office dage khangbiba yagani break matung miyam butaram nokchari makataba pau pizare Naharol gi thaudang pauche ki itijar khoirom loya lakpagi Imphal East Kontha Khabam Laikai Khabam Lai Harau Famanak Del Laiba Mayum gi thongka da sakhangdabu singna nomai round khara kapsilam le hairi Presna fangba paumagi matung ina thauduga singarang amade ngasigi lona ba hing nungyai matung pung 12 minute kontrarom tabaduwaida sakhangdaba kulai paiba singna editor loya lakpagi thonggal da nomai round manga taru kapsilamani hairi thaudu asi thokpa matamda editor loya lakpa masa mayum dalaite kaisampata laiba naharol gi thaudang pauche gi office ta lai mahaki yum gi thonggal da sakhangdaba singna nomai kapsilam le haina yum gi mi singna pau pirakpadagi mahak mayum da halaki hairi sakhangdaba singna nomai kapsilamba duda editor loya lakpagi geta nomai makul manga taruk lairamba thengnaki aduga gate mamangda nomai tokning kharasu lai taramki hairi thaudo asi kanana kari maramgi tawram libano haiba chabchana khangba ngamdre hangang police ki team amasu laktuna tizin humjin bagi thabak chathaba hokre haina pawsina makhatari Naharol gi thaudang pauche gi editor kuirom loya lakbagi Kontha Khabam Lai Harau Pham manakta leiba yumda masak khangdaba miyoi kharana nomai kapsilambagi thawang adu All Manipur Working Journalists Union Amju amasung Editors Guild Manipur EZM na akan mamongda condemn tawrakli
थौदो अदुगी मतंगदा अमजु अमसुंग EGM gi अथुबा मिफम अमा गसी नुंगथेल मणिपुर प्रेस क्लब की लोकताक होदा पांगथोक्तुना यानिंगदबा फोंदोकपगा लोइनना लेंगा की मरी लेनबा ऑथोरिटी दा थिगतपिनबा अमदि जेनबा सिंह फारगा मदिक चाबा चैराक फंगहनबा तक्सिनबा हाइनसु वारेप लौखि पाउ फोंबगा मरी लेनबा वाफम की मतंगदा मरी लेनबा एडिटर की मथकदा थबक लौखत्रिंगै ममांगदा अमजु की कोड ऑफ कंडक्ट लोकल एडजस्टमेंट की मतुंगिना अमजु नत्रगा EGM गा हाना पाउ फाउनबियु हाइना अमजु अमसुंग EGM ना अपील तौरकले लमदम असिगी एजुकेशन सिस्टम फगनबा लेंगाकदा हंजिन हंजिन तकनरबसु ताबिद्रे लेंगाक असिगी एजुकेशन मिनिस्टर एजुकेशन की कमिश्नर हायर एजुकेशन स्टार्ट अमदे स्कूल एजुकेशन की डायरेक्टर पुनमक चरुना साबमीगा पांखक ओइरे हाइना देसामना पेंदब वाफम फोंदुरकले हिरमसिगी मतंगदा डेमोक्रेटिक स्टूडेंट्स अलायंस ऑफ मणिपुर देसाम की प्रेसिडेंट मयंगबम सोमोरजिना खुदियक पिरगा प्रेस थादुरकपा चेरोल अमना हाई लेंगाक असिना NEP 2020 की मखादा प्री प्राइमरी की ट्रेनिंग इंस्टीट्यूट अमा फाउबा करिगिदमक हांगबा ngam कॉलेज सिंग अवार्ड ओजा अमदि इंफ्रास्ट्रक्चर सिंग खरा मखै कोकनबा सब्जेक्ट की ओजा सिंग रेशनलाइजेशन तोबियु हाइबदा ngam से लेंगा की करी असोनबा लेबगे NEP 2020 का मरी लेनना हौजिक फाउबा 4-year integrated teacher education program की कोर्स करिगे ngam हाइबसी अचोबा वाहंगने लमदमसिदा अफबा एजुकेशन सिस्टम अमा थमगे हाइरबदी प्री प्राइमरी ओजा सिंगे ट्रेनिंग इंस्टीट्यूट अमा अथुबदा लेंगादा लिंगदबने मदुगिदमक पॉलिसी सेमदुना मानब करिकुलम अमदे सिलेबस तना हनबा मथौ ताई एकेडमिक सेशन 2025 तगे लेंगागना सखंगदबा प्री प्राइमरी के ट्रेनिंग इंस्टीट्यूट चलाइरमलबदे सेशन लोगी ओइबा मतेंग लौरगने कॉलेज पगरंसी मिशन की मकादा इम्फाल कॉलेज मणिपुर कॉलेज अमदे ओरिएंटल कॉलेज की अवार्ड पा अमदे अहेन बोजा सिंह सेशन हौद्रिंगै ममांगदा रेशनलाइजेशन की थबक पांगथोकदबने खोंगथांग असिना माई पाकलबदे मथंग मनाउ नाइना डिस्ट्रिक्ट की रेशनलाइजेशन तौगदबने टीचर्स एजुकेशन दा पुनिंग चंगबा सर अमसो हायर एजुकेशन की डायरेक्टर थम्बियो एचओडी ओइबे याबगे क्राइटेरिया सुबो ओजा कया लेबगे हाइबदो कुपना येंगसिनबा मथौ ताई नत्रबदि मिटोपना नोंगबदि सोइदना ओजागी सेनफम से मुनखिगने मसी पुमना मगथोक्तनबा देसामना सेनरगा लाकपने हारिबा हिरम सिंह असिदा लेंगाकना पुनिंग चंगलबदि महिमा सिंतमदुना अखोय तुमिना लेजगे हाइना चेरोलसिना मखा तारकले इरांग असिना मरम ओइरगा लांजेनरक्तुना मोइरांग एसिगी क्वाक्ता सेरिकल्चर फार्म रिलीफ कैंप लेरिबा सिंगिदमक नोंमगी ओइबा मेंटल हेल्थ चेकअप अमदी फ्री अवेयरनेस की थौरम अमा पांगथोखरे बिष्णुपुर डिस्ट्रिक्ट मेंटल हेल्थ प्रोग्राम बिष्णुपुर डिस्ट्रिक्ट हेल्थ सोसाइटी अमदी UCM मोइरांग यूनियन पुना सिंधुना पांगथोखिबा थौरम अदुदा बिष्णुपुर डिस्ट्रिक्ट मेंटल हेल्थ प्रोग्राम की डिस्ट्रिक्ट नोडल ऑफिसर डॉक्टर एन गणेशवरना लुचिंगबा टीम अमना रिलीफ कैंप लेइबा मियोय चामरोमदा मेंटल हेल्थ चेकअप पांगथोपगा लोइनना मथौ ताबा हिदाक लांथक सिंगसु लेमना यंथोखि थौरम अदुगा मरी लेइनना UCM मोइरांग यूनिट की चेयरमैन एल मंगलेमना हाई चही अमा हेलगलबा इरांग असिना मरम ओइरगा रिलीफ कैंप लेइबा सिंगी मरक्ता वाखल गी लाइना लेरकपा कया यावरे मदुना मरम मोइरगा क्वाक्ता सेरिकल्चर फार्म रिलीफ कैंप लेरंबा मियोय अमा सुसाइड तौदुना लेखिदबने अतोपा रिलीफ कैंप सिंगदसु मसा मथनता सीजनबा होनरंबा कया थेंगनख्रे मरम मदुना CMO बिष्णुपुर डिस्ट्रिक्ट अमसुंग UCM मोइरांग यूनिट अनिना कुसमनरगा मेंटल हेल्थ चेकअप कैंप असि चथबने मखातानसु अते रिलीफ कैंप सिंगदा थौरम असि पांगथोकनबा होनगनि हाइना सुमान मका ताकी लेबक थीबदी मको छैदाम कुलगु लेबसी मरकता मको गे निंग मुथुंगतबा अमदि मकोइदा हेल्मेंटल वालकपा मकोइगी साबा तकपा अंगांग जेंगी मेंटेनेंस मयाम अमजे पुबंग अमक्तबा सेमिलोन गे अवाबा लेरकपा असिगुमो असिदगी मसागी वाखनसि लानना खनगिदना थौरि यालगबा अजिग लेखिदरे बक तारि लुके मफम मसिदा तुना मरम ओरगा मोइरांगी लेरेबे लिके मतोपम मफम सिदासु सिगुम थौदो कोजि थोक्तनबा हाइदुना कोइना UCM गा अमदि सेमो बिशेमपुर गी डॉक्टर राजचंद्र का तानरगा सिगुम हेल्थ कैम्प अमा पांथोगा लाइरिबा केमसी लाइरिबा मिसिंगसी हेना मसा मउ फनबा अमदि तिजंगदंग लाइदनबा हुना मिसि मराइ बक्तिरबा सिंगसी हाइदुना कोइ देबिसेमपुर गे सेम गा तानरगा पंगोक्सबनी थासी की तरामरी की नुमिदांग पुंग तरा खरे हेलकबा दुवाइदा तेरा लौक्राकपम लेकाय गी खाइदेम लेरकदा सखंगदबा सिंगना बोम लंगसिंदुना पोकाय हनखिबा थौदोक अदु यानिंगदबा फोंदोक्तुना कसी लेकाय असिगे मैरा पाइबी सिंगना वाकन मिफम चथखरे मिफम अदुदा सरु याकिबे पाउनम सनाहन बि कौबी मैरा पाइबी अमना हाई हंदक मरक मिरकदा बोम लंगसिनबा नोमै कापसिनबगी थौदोक तोइना थोरकलिबा सुलाइबक थिबने तेरा लौक्राकपम लेकाय गी खाइदेम लेरकदसु हौकिबा नुमेत खरनिगी ममांगदा बोम लंगसिंदुना पोकाय हनबगी थौदोक अमा थोखरिबा दो
kanana karigidamak chathakibano haibado hayeng fawbugi manungda miyamda khanghallo khaidem leirak ase yamna pikpa leirak amane leirak ase ngaihak leitana gari satok sasin tawbata natana angang kaya amasu lambida thoktuna sanabane asigumba leirak asida bom ani langsinduna ama pokai halambagi thawong ase condemn tawe lan marak asida asigumba thawong chatharam liba se kanana no haiba miyamda khanghallo aduga miyam khangna chum aral wayenduna yanaba purakna bahona se maduna tragana masa masa thengnaduna warosin purakna ba honau laingak leirakta bom langsinba nomai kapsin bagi thabaga se lepiu haina mangna maka taki Manipur ki asuk yam thina waraba situation matam sida kanano kari maram gi dang no haiba maram su khangdana hariba mafam sida migi leira konjang sida dumaina aki akhang nang handana migi punsibu sibe yaba mong da mangbu yaba mong da tawrami base kanana no haiba se akoi ta sengna khangninge ba immediately hayang bhawagi manung da hariba misang myoi aikoina XYZ hongba sawa tomba sida akoi si haining badigi si lebedigi tawni bo hairasu amani bo hairagasu kanana tawbo no haibado lekai miyam da lakrapom lekai gi miyam da praja sing da sengtok pirao asigamba thawdok se matung da thon bigano Mamang Chaygi May Ahumdagi Chotharakliba Irang Asiga Mari Lainana Pere Laimarol Maira Paibi Apunba Manipur PLM na Wafam khara thamlagle poirei leimarol maira paibi apunba Manipur gi publicity secretary S Romana kudek piduna thadurakpa cherola manahai hauji Manipur chathari ba iranga se miyam gi marang nate masidi myoi kanglup khara gi thawin sinna thogan mane iranga selection na ba lakiba Assam Rifles personal singna iranga selection bagi mahut irang hawrakli ba singi michangda laikhibadagi Manipur miyamna Assam Rifles ki mayokda kholaw kaya lauduna yaningda ba utuna lakle Manipur Legislative Assembly ki member Nifuda Assam Rifles ki mahut atopa Central Force amana mahut senbiyo haina kumjali singani kulhumdoi gi avasthada memorandum ama pishin ki basu laikrabani Garang nahanda sujuri bamda kuki kulai paiba singna nongmay amadi bom kaptaraktuna CRPF personnel ama hat ki ba amadi security personnel anina asoga pandang ki bathawdok adugi matungda police amasung CRPF ki combined team amana mafamaduda tibagumba thabak chathanaba honabada Assam Rifles na athing bathamlaki baduna Assam Rifles na kuki singpo kankhatuna thamli haibagi achoba khudam amane Assam Rifles na nakalani gi marakta thamliba manadaba mityang asina miyamda thajaba manghalle miyamda yaningdaba thabak tawba Bijang Mikai Naiba Manaba Midyang Yengbang Ngamdaba Amadi Achumba Singba Tawdaba Security Force Sing Manipurdagi Lawthoki Gadabani Haina Su Cherola Sina Hairi Lamlong Kaitel asi ka hena pikpana maram moiraga Kaitel famliba singda chauna kudong chadaba mayoknare bomnaba ngasi konaba Kendra Vidyalaya Kampat Lairiba Krai Lamlongi Mafam Asida Kaitel gi saruk ama oina sabiu loinana temporary set mari hapiu haina Lamlong Kaitel phambi apun banupi lupna thadurakpa cherol amana mari lainaba singi puning chinsilakli cherol asina hai kumjali singani tara taruk ta thengna ki ba yua habagi thaudok amada Lamlong Kaitel ki Kaitel sangasi akai atoi nangkibana maram oiduna patpham phambi imai bel sing phampham leitaduna kakngauna duna lairakibane Tanjadu da matamadugi wangke FCG MLA wa irabot amadi hauji kurai FCG MLA oiriba El Susindro anina achoba thaudang lauduna temporary set khara sabibadagi imai bel singi awaba matam kharagi oina kokhi adum oina mag matamadugi lainga ka yanakibagi matungina Lamlong Kaitel sing amuk hanna nauna saba duga loinana Kurai Girls High School lairamba haujigna matam kharagi oina Kendriya Vidyalaya Kampat lairiba mafam asida awatpa Kaitel sangama sabigani haibane hana se chamriga kun laiba Kaitel adu kaikhraba matung hauji saduna leiriba Kaitel sang asidi Miyoi Marifu Kaktamak Chale Kumjale Singani Taratareta Sakiba Sanga Sida Potfam Pambi Singa Si Chaloidaba Maramna Sanga Sida Changdana Chahi Manga Hena Kibane Hiramasiga Mari Lainana Minister da temporary set Mari Sabina Bahizaduna Lakibane Minister Nasu Sagani Haibagi Taza Bapirake Ichauna Maram Muraka Kaitel Famba Yadabadage Minister Susindrona Anoba Kaitel Asida Changnaba Kangalaki Wakayasigi MLA Tangzam Arun Kumar Dagi Soyaba Lauraga Tasigi Akumda Anoba Kaitel Asida Potfam Pamba Hauki Hauji ki oinadi Kaitel asida khana chainaba yaudana phaminari adumoinamak apikpa Kaitel oibana potpham phambi singya penbadi oidri maramaduna Kendriya Vidyalaya Akampat lairiba Krai Lamlongi mafam asida Kaitel gi sarukama oina sabiu loinana temporary set mari hapiu haina so cherola sina makatari
Khangabuk amasung tentha fauna bada leiba ikopar amadi Kharungpar anigi taina bada leiriba lambia sigi meter chanirom ising thumjin duna lomi sing awaba mayok na badagi Universal Farmers Organization Khangabuk na lomi singi matenga loinana lambia du samjin bahokre ising maukalakpana maram oiraga ngagi farm tawba amasung angan fau uriba lomi singda khudong chadaba kaya mayok na hale mafam asida angan faugi lokpa yaraba phau amadi hunkraba Pampen Lopari Chamangarom Amadi, Nagi Farm Kaya, Ising Tumjin Kibadagi, Amangata, Tokuna, Lomi Sinta, Awaba Wade, Hiramasiga Mari Lainana, Lomi Amanahai, Samjin Bahauri Balambia Si, Mari Lainaba Department, Amadi, local leader Singna, Miting Changbio, Kanghodana, Mokalagli by Singer Si, Mayang Tahanduna Amadi, Hana Laikraba Ising Singer Si, Ching Toktuna. Amuk hanna lahu singu tauba yanaba sinbiyo hana sumahak na mari lainaba singda taksilaki nakalamaromda Universal Farmers Organization Khangaboki Secretary Moirang Themuna na hai iko para madi kharungpat ki tainari balambiya si hana ising manungda pit akum luna cheluraba matung lambiya si samjin bada mateng panglakiba singbo thagat pafongdoki Makata na Khangabuk amadi Wangjing ten thagi lomi sing yaifana babai kalagliba thabak tawram singda local MLA yauna mari lainaba singna hena mateng pangbirakani haibagi thajaba lei haina su mahana pongdoki Akoi miyam dagi donation torga haiba thabak se tawbiro koi lomi paja khuje yang wari hana atumai tawna khoina sillang bise khoi tawjabane hariba sing sil sembam je kana gum mi kharana mateng pangbira kusi yaugre aduga makhata na riba local leader sing amadi lomi paja sina hariba se mateng pangbiduna hariba mafam je thingbada hungang sigi lobu singubada tung kono phodong chaba phonabagi tamta masig mateng si pangbi hana mayam mafam dai nolokseri maram asina Khangabuk kendra amadi Wangjing tentha kendra gi anga mathau sing leader sing MLA na singba amadi mari lenaba department gi miyo singna makhatan miyeng changbinaba haijari Thasigi tarada lona thingraba lalho lob sorepana pridamasung electronic media da Manipur gi mafam kayadagi mayai kaba chinjak lalon ba mioi kharagi meng lauthuraki ba duda yaukiba MD Samir Saha atopa meng amu amasung Manozila anigi meng yausilagli ba se wakal tana hodabadagi ni haina anjuman ki General Secretary MB Habibullah na thadurapa cherola mana sengturakle cherola sina hai hiramasigi matangda sorepa amasung anjuman gi mihut singna punna phaminaraba matungda mioi ania sigi Mathakta investigation chathabada mayai kaba chinjak yonba natraga lalo lambagi kudam changdam amata leiramdre kanagumba kharana makoi anigi minga se soibadagi yaushin ki boiramba yai maramaduna miyamna lana lobigano sorepana mayai kaba chinjak ki mayokta changselakpa khongjang asida anjuman manipurna mapung phana sogatkani haina su cherola sina makatari International Salai Punsipam ki General Body Meeting Thasigi Kunmatoi gi nimit yung matung punga matabada lamsang tautong aphaibige sanamahi kupam Salai Koda leiba International Salai Punsipam gi headquarter da pangthok lagani haina ISP headquarter ki secretary Wai Ibotomba mangang na thadurokpa cherola mana khangalakle cherola sinahai mifama sida lining thopiba Janura luploi patho pumna magna sarugya biyo made paruoi bahiram kaya amasu mifama sida khanagani Category khudingma ki luploi singge membership enrollment gi report matam chana tauduna saruk yabiyo haina so cherola sina makatari aroibada maroiba pam ka na pizare Center Justice Nomai Kapam Kotiswar amasung R Mahadevan Supreme Court ki just when appoint okre Mahiroi Singna Mioi Bakudingmang Nungsibang Ngamlabadi Maribag Nungsibang Ngamlakani Haina Lok Sabha ki member Alfred Kangam S Athana Pongdokre Lengang na paikalak liba tabag tawram sing thagali adubu mahiroi singna taliba demand pangjiba faubadi kongjang hantokpagi wafam leite haina DM University Students Union ki President Irom Dimochana Pongtrakle
India ase chinjak tamipa tang da balibak ama ohena ba honabada ICAR na choba thodang loduna lakli haina Department of Agriculture ki Commissioner RK Dinesh na phongdurakle Combined Security Force ki personnel singna moting jambilis amadi hauta gelbungia koibada chotharaki ba tongan ba search operation da yamleba khutsukulai kyamarum phagat pangamkhre amadi gaura sampradaya gi achoba thoram ama oina haukiba ingyanginini panba numitagi chotharaki ba kangchingbagi thoram ngasi lining laishwan gi thoram kaya ga loina na loisinkhre Ngasigi unadi mata sida Times of Manipur gi Manipuri Paulo Shinjari midyang tabir ba simbo mukahana krumjari